Arambai News Guwahati da Manipuri Pao tabiriba singbo ihan hanba maktada chingangbam Sujitarani na khurumjari hojing asigi samlappa mariba Pao sing lobirase Numit kaya chupna ka manungda yum manungda adusu nomagi natte numit tha kayani charuba khuding covid mahik paklamgadra kinakhi kanagumba amagasu naksina ningkhide covid narakadra kirubadagi Mapandagi lerakpa polam sing karamna chamgani khanbada awaba oinakhi Yumda pusin basuki chada basu yada wakhalda ichinta chingnaki Lambida ambulance sen bagi makhol tabada corona puraga chelibra corona yelamgadoribra yengba fawba kinaki Yumda sumi laknaki de changhan ningki de atopagi yumda chatpadaso hangoinaki Nungsi khraba mama aduna sibada machanupana aroiboina maningtamna penna naksina yengba ngamkidaba chahini inglisingani kun Asumna ngasi loigadoriba Englishingani kunasigi hogolakpada Citizenship Amendment Act kana kangkhong chahen khraba matung COVID na amuk okladuna miyamgi punsida hingbagi mahau khanghankide miyoibagi punsi asuk tolabra khanaki adubo matamdi lepalaite asum chatkhi ngasi numidang Englishingani kun loikragani adubo COVID na tambikhiba phazaraba lunanbagi para Arembada harau kumaida sel thum manghanbagi hainabi thadokpa amade tangai fadana tawdaba yadaba sing khaktamak tawbagi hainabina chingba kaya aikhoi miyoibagi punsida tambiramliba sing asi asum kanaduna lehoragani Maramaduna Englishingani kunmathoi gi hogolakpadadi COVID vaccine lakpa oirasanu laksu laklagani nungai yaifana anoba thajaba amaga loinana nungsi chanana hingminarase Anoba chahi Englishingani kunmathoina aikhoi pnamakpo yaifaba afaba piba oirasano Arambai News Guwahati gi maikai dagisu anoba chahi sina lakpada pnamaki mafamda yaifa pausel pizari Assam da hayeng January tang amadagi lower primary school sing hanglagani anoba chana kanglon matungina class 1 dagina class 5 bagi oina class sing nomagi kanaraga hangani School sing ayuki pung mapan dagi hauraga nungtilgi pung amaga minute nipu manga da loishingani aduga midday meal na nungtilgi pung tarani thoiga minute tara manga dagi hauraga tarani thoiga minute nipu manga gi manungda pigani hairi Tha tara muki matungda Guwahati da lariba Assam State Zoo hayeng dagi hangdoklagani Zoo manungda nomuda milising amadagi hena changba yaroidori Protocol ngakna tangai fadana face mask upkadabani online gi khuthangda entry ticket lobagi khudongchabasu piri panbayai visitor singi oinadi lakliba January gi tang anidagi Zoo asi hangdoklagani Juda kangaroo yauna anoba makhalgi samari uba fanglagani hainasu hokiba March ki tang 13 tagi thingduna lerakhiba Zoo ngasi hangdokladuna Assam gi Forest Minister Parimal Suklabaidana laukthokre Assam da COVID loikrabra Minister Himanta Biswa Sarmana su COVID bidai pi khibagi moongda wangangli handak pangthokiba mifam singda COVID protocol ngaktabagi wakat kya lakhi Mahaksu miyamarakta changki adubu COVID ti nakhide hairakhi London dagi COVID amuk thungladrabadi COVID Assam da amuk leiraroi adubu London dagi laklabadi amukasu lan hobatabani haiki Hauzik phawbada Assam da London dagi halakpa singi manungda anoba COVID strain phangba yaudri haibasi yamnamak sengle haiba wafam amasu ngasi minister asina lauthokhi Ngasi Mitai Pukailub Lakhipur Athoba Ningsinglup Lakhipur Athoba Ningsinglup Charitable Trust amasong Assam Manipuri Sahitya Parisad Lakhipur District na punna Sribargi Haubum Gaurahari na laikhidabada awaba phongdopagi mifam ama Manipuri Guest House Kongjeng Laikaida pangthokre Yumnam Manina preside tawkiba ngasigi mifam asida ayekpam Kula Chandra amadi Haurongbam Kundalalna daisa famki Tin kiba miyamgi maraktagi Yumnam Nadia Chan, Kangabam Santi Kumar, Laukham Atol, Sapam Ravindra, T.H. Gaurahari, Saubam Jayanti, Ayekpam Kulachandra, Haurongbam Komlana Chingbana, Laikhidraba Ahalasina Tobiramba, Thabak Thoram Singh gi matangda Palladuna Wangangki. Amadi Mifamasina Laikhidrabagi Thawaina Ingna Chikna Lairunabagi Damak Taibang Mapugi Mafamdasu Thonizaki. Maharaj Gambir Singh Memorial Committee Chandrapurgi Lupa Phudongba Thoromga loinana Maharaj Gambir Singh Nonga Kumon Chahi Taret Khuntakpaga Mari Leinanaba Thoram Lagliba January gi tang Mapan Thangza Numit Kaisam Lampak Kha Laikai Chandrapur Baskandi Kasada Pangthoklagani Hairi
Manipurgi More border town ga Myanmar ga lonariba Indo-Myanmar Friendship Gate Iron Bridge Gate number 1 amasung 2 animak mathang chahi Englishingani kunmathoigi January tang kuntramathoi fawba thengkhigani. COVID laichat malem gi lebak singda amuk nongna sandurokliba sidagi ngakthoknabagi damak jeksin thorang asi paikhatpani hairi. Jiribam district ki manung channa Lairembi Leikaida Maithei National Front Kangleipak amadi Luka Nil Anina Sagadoriba Nawasim Damsang ngasi MP Ningtholei Semba Sana Zawbana urep uyung tamkhre. Oza akabana lingkhatlamba Nawasim Damsang asibu semgatpada chada yangkhaigi selfam mateng pangani haina Ningtholei Sembana lauthokhi. Lairikti school amada hektamak tamba yai adubu laisudi amada hektamak tamba fangloi. Nawa sindam sang asi laishu khanganabagi sindam sang ama oigadoribani hainasu MP na pankhi bagaloinana sindam sang asi semgatnabagi ahanbagi oina lupa lising kuntragi selfam amasu khusinakhi. Saihek Saireng Saipan Semgadlup Saipalna Lamdamasigi Isai Mayek Iba Saknaraba Saireng Basing the Piduna Lakliba Lifetime Achievement Inglisingani Kun Rajmani Nongthombam the Piduna Ikai Kumna Kre Dr. Mayeng Bam Kamla Sairol Mana Inglisingani Kunna Saireng Ba Jetisor Tongbram da Pikre Rakesh Nauremna Editor Oiba Saipalgi Komzin Ba Isai Mayek Larik Nungsi Sairol Su Ngasi Manipur Press Club the Pangtokiba Thoromasida Chief Guest Oikibi MLA A.K. Mirabaina makhum hangdokhi. Ngase Desam gi head office Kwakaichal Bazar pangthoki ba chahi khudingi December gi tang kuntrama thoida pangthokpa Paumi Singa Pukmen Paumi nabagi thoramda Lubasi gi president N edition na lagliba chahi Inglisingani kunma thoya changsin gadaba khongjang singi manungda Manipur da lairiba college singda in charge principal oina puhaliba sing regular principal oina amadi university singda su regular VC hapinaba lengakta hena kana taksin bagi wafam phongdokhi. Dr. Konika Khuraizam da Saraswati Bai Dada Saheb Phalke Women Achievers Award Pirakle. Hariba award se Mahakna Education gi lamda tamliba khudol singbu sakhang boina Mumbai da laiba Innovative Artists Welfare Association amadi Amar Sine Production na pirakpani. Loinana Dr. Konika na Nupi Award Nipu Mangagi Manung Nupi Awardee Nipu Mangagi Manungda Changdamnabada Khwaidagi Bhot Masing Yamna Phangwadagi Viewers Choice Award su phanglakhi. Dr. Konika Housik Imphal DM College of Teacher Education da Associate Professor Oiribani. Senapati District ki Jugo Valley da mai chak bahugsu muthat pangamdre asi Imphal dagi Manipur Fire Service ki Joint Director Naluchingba Fireman Kuntra DI Mariga loinana changsin khre. Jugo tampak da mai chakli basi kananabagi damak Manipur ki Chief Minister N Birena ngasi helicopter da tongduna yengsin ki. Awang Nopoki State Singi Manungda Husik Pao Bagioina, COVID-19 gi Anoba Positive Boybagi Report Lakraba State Singi Manungda, Tripura da Taruk, Manipura Yankai Mathoi, Amadi Mizoram da Mangane. Amadi Husik Pao Bagioina, Hokiba Punkun Maria Sigi Manungda, Manipur da COVID number Moiduna, Mioi Amakak Lai Taba Natana, Atopa State Singi Oinade, Husik Pao Bagioina, Lak 3. Asumna India da ngasi goin hauzik phawda anoba COVID positive oibagi case masing lising tara taruka chanipan henkre confirm oriba case masing crore amaga lakani lising marfu mariga chama henkre active oriba case masing lakani dasmik manga marini amadi apunba laikidabagi masing lagamaga lising ni phuni pan chamapan ga humbutra manga yaukre ngasi goin hauzik phawda India da COVID number moiduna mioi chani gi mathakta laikidre aroibada to pausing da Laibagasi Union Education Minister Ramesh Pokhriyal Nishank na ngasi CBSE Board ki Class 10 amadi 12 ki exam ki matam lauthokre. Board ki examination singasi mathang chehi gi Inglisingani kunmathoi gi May Mari dagina June tara phawgi manungda tawragani hairi. Result na July tang tara manga gi manungda lauthokani. Hayengdagi leba asida gari punamakki tangai fadana fast tag chatnaragani mathang chahi gi February 15 gi mamangda fast tag ki khuthangda chada chama payment ki regulatory mathau tabasing mapung phanaba National Highway Authority of India da haikre doigum sung toll plaza sing da lariba gas lane habadi sel thinanabagi lane sing di khudong chananabagi damak hangduna thamki gani hairi aroi badang asigi tentak pamaroiba pau khara
Nagaland pumbada disturb area tha taruk sangdokre. Panbayai Nagaland da chahi kayagi mamangdagi Armed Forces Special Powers Act chatnaduna laklibani. Delhi da ngasi amasung hayeng numidangi oina night curfew thamkre. Bye bye amasung New Year celebrate tawda khurau thangkre. Punjab tadi hayeng January tang amadagi night curfew lokhoklagani. Jammu Kashmir chahi asida security ka kamnabada top terrorist kuntaruk yauna terrorist chani ga kunmanga hatkre. Overground da laiba miyoi chatruka kunmanga amagasu phagatki hairi. India da UK gi anoba COVID strain anaba miyoi masing kunmanga sukre. Tawbatabu India da COVID recovery gi chang wangkhatladuna chada marfutra taruk dasmik mangagi mark lankre. India gi COVID vaccine expert panel singi mifam hayeng phamlagani. Covishield amadi Covaxin gi matangda khanagani. COVID vaccine kapagi thorang aroiba tangkakta leire. Kapnanabagi damak yamna thunamak vaccine chaithoroklagani haina Prime Minister Narendra Modi na ngasi lauthokre. India pumbada COVID vaccine gi dry run lagliba January tang anidagi hauragani. Prime Minister Narendra Modi na AIMS Rajkot ki urep uyung tamkre. Farm law gi mayokta protest tawriba sigi matangda farmer union singi marakta hayeng wari sanagadawri. Lenga kawani sanakrabagi matungdagi lawmi singna tractor rally yaithokre. India na Akash missile system export tawragani. Kerala Assembly na anti-farm law gi resolution pass tawkre. Haukiba chahi 15 sigi manungda handaki December asina India da khwaidigi ayingba December haibadu oiki. Pakistan da Hindu mandirama mai thakre. Yemen airport ta pokhaibadagi kuntaruk sire kayamana sogapan nangkre. Joe Biden gi White House team da nupina chada humpumathoi yauri. America da firefighter amasung paramedic sing da COVID vaccine kapa hokre. Amadi China na su masagi oiba COVID vaccine puthokre. Ngasi ganadi Arambai News Guwahati da Manipuri Pao sandok chaba matang sa loisinjabaga loinana tabiri basing bo amuka suhanna kurumjari.